Robert Naurim ki apokpi leikhidrabigi mapuroiba dizamanina mihat adu mahakna chathakiba natte haina court ta thamkhre. Court na numit 15 ni judicial custody da lainaba yathang pikre. Lamdeng Kunaudagi Oinam Olen Tomba Mishigi Achumba Langla Langjin ngasi fawba mari lenaba singna puthoktabagi mayokta JAC na ngasidagi Uripop Kangchup lambi matam kaktana thingzinkhre. Myanmar ki Megwe Division ki Chief Minister na Rims Road Talaiba Sky Hospital and Research Center da chatuna heart ki lamda chathariba analayingi moong mataw sing yengkhre. Amasung yaithibi lakonda National Sports University gi mahutta food park yauna atai project sing saba yaroi haina akan bakhongjang changsilingai chairakta ngasi lam onbagi thabak chathaba hokre. Mayam bukurumzari adom ne Grips Impact News ni ai rina thingu zamna hojipung jas fawbugi maru e pausing mayam da pizari. Fashion designer Robert Naurim ki apokpi Naurim Rekha ki mihata khut yauram gani haina chingnariba laikhidrabi ki mapuroiba Naurim dizamani ngasi Chief Judicial Magistrate Imphal West da puthokre. Court ta puthokpa matamda mihat adu mahak ta chathakiba natte haina phongdokre. Chathakiba YL aduda Naurim dizamani gi maikaidagi tharakiba criminal miscellaneous bail clause B case number 16 of 2019 court na ayaba pikidre. Dizamani na police custody da laibada police na fajana treat taude haibaga loinana machanupi na unaba lakpada police na athingba piki haina su judge da phongdokhi. Animaki warol taraba matung court na Dizamani bu numitara mangani gi judicial custody da thamnaba yathang pikre. Chennai hairiba Naurim Dizamani court ta putholakpa matamda miyamna mihatpa dandi piu haina laushinkhi. Police ki maikaidagi akanba checksel thawrang lokhatpana pamdaba thodok amata thokhide hairi. Numit tarukni suraba lamdeng Kunaudagi Oinam Olen Tomba Elias Inau misigi achumba langla langjin ngasi fawba mari lenaba singna puthoktabagi mayokta misi asiga mari ledana sem kiba JAC na ngashi nungthildagi Uripop Kangchup lambi matam kaktana thingba hokre khanghaudana lambi thingkiba aduna maram oiraga lambi da lakpa miyam da su chauna khudong chadaba mayok nakhi thodok thokfamda Imphal West Police personnel kaya laktuna pamdaba thodok sing thoktanaba ngakshenki loinana ban tawriba miyam da Khongjang adu handoknaba wari sarabasu miyamna namduna lambi thingbagi khongjang makhata na changsinki ngasigi lambi thingbagi khongjang aduga mari leinana JAC gi convener Irom Ongbi Rani Balana hai Olen Tomba mishigi achumba langla langjin puthokpiu haina miyamna ngasi fawba democratic oiba khongjang kaya changsinduna lakli adubu mari lenaba singna ngasi fawba misi asigi chap chaba langla langjin ama fawba puthokpa ngamdaba ngasidagi hauraga lambi thingbagi firep asi laurakpani loinana khongjang asi chap chaba achumba asengba ama khangdriba fawba hanba laitana changsin khigani haiki Hoji lekhidaba nupa asigi masa asisu izat manghan birame aduga izat manghan biraba matungda mapa busu hatopire mase miyobi khunai da sanaba thabak nate mohoina namise matamse dam lauraga leire matamse laubadana khoi pendabagi thabak se tawani aduga makhoi thabak se pangthokpi daba taragadi asumba se puthokpi daba taragadi khoi sibaki dana khoi khongjang changjang ani Hoji lekhidaba nupa asigi masa asisu izat manghan birame Kairang Komidok Laikai Mohammad Halim Mihata Chenaba Mioi Kudingmak Pungni Funipan Faubugi Manung da Faduna Logio Bacherak Piu Haiba Wakata Manipur Lengakna Tabakta Ontorak Tabagi Mayokta Hayeng Jun Gitang Tarani Thoigi Ayuk Pung Maridagi Pung Kun Marigi Imphal Saikul Lambi Amadi Imphal Ukrul Lambi Bantauragani Haina Misi Asigi Mayokta Sem Kiba JAC na Lauthokre Wafam asing asi JAC asina sinduna mihat asida chenaraba mioi khudakta faduna logi oiba cheirak piu haiduna Khurai Hekru Makong Kaithel da pangthokiba wakat mifam amada JAC gi convener Muhammad Yunus Ahmad na lakthokibani Yunus na makhata na haikibada Muhammad Halim gi mihata chenariba hauzik fadana leiriba anti drug joint committee Kairang Komido ki thongmin khudimak Manipur lengakna pungni funipan fawbugi manungda fagadabani haina JAC asina lengakta pikiba matam ngarang loikhre adubu hauzik faw
fauba mihat asigi chap chaba langla langjin ama fauba mari lenabasingna puthokta na thamli maramasina JAC asina kupna khanaraba matungda lenga ki thausadaba matau asibu yaningdaba fongdoktuna hayeng June gi tang 12 gi ayupung mari dagi June gi tang 13 gi ayupung mari fauba lambi ani asi bantaunaba warep asi laukibani haiki ngasigi wakat mifam aduda helim mihata chenabasing puthou anti drugs joint committee paisa chaba geng khutpuni we want justice na chingba thaba placard sing sijinaki Government side की positive response लाक्तबदगी अखोई तौफम थोपा मेमोरेंडम पीजखरे मेमोरेंडम 48 आवर पीगी मेमोरेंडम पी मतमदा मदुगी 48 आवर दो ngarang पुंग मरी द लोइजखरे अदो लोइजखरे मदुगी मखा ताबा ओइना अखोइना सिट इन प्रोटेस्ट सी एजिटेशन ओइना तौजबनी सिगी सिट इन प्रोटेस्ट सी लोइरबा मतुंगदा हयेंग अयुकी पुंग मरी दगी तोंगानबगी पुंग मरी पौबा अखोई बन कौजखरे मफम अदुदी पंगई रोड अमसुंग उखुन रोड अनिसिनी पीएसी असि अखोई ड्रग जोनबा सिंगबुसु सपोर्ट तौजदे ड्रग जोनबा मीसु अदुम मखोई आइन की मतुंग इना मोइबु पनिशमेंट पिबियो हौखिबा जून की तांग निपान की नुमिदांग पुंग 13 मखाइरोम ताबा मतमदा दुलालेन की कबो लैकाइदा लैबा चिल्ड्रन होम की मनिंग थंगबा थोंगदा ई नाइ ताना सोक्लबा नुपा अमा लैरंबदगी हौजिक रास मेडिसिटी हॉस्पिटल दा लाइकनरी हाइना इम्फाल वेस्ट डिस्ट्रिक्ट पुलिस ना हाइरी मियोय असि मसक ममिंगसु खंगबा ngamdana lairi hairiba miyoy asi phut mangaga inchi mari rongwangi kulai kuchuni masapai mamai sangtaknai higok machugi jin khangrau asangba ama setli hairakli India amadi Myanmar gi Northeast region ga samnaduna lalol itiki lamda chaukhat hanabagi pandamda pangthokadauriba India Myanmar conference da saruk yaba lakhiba Myanmar gi Magway division gi chief minister Dr. Ong Moy Neo na luchingba kangbu amana Rims Rota Leiba Sky Hospital and Research Center da haktheng na chatuna hospital asina heart kilamda chathariba ana layengi moong matau yengsinkhre yengshin khongchit adu ngasi nungthil Pung 12 मखाइरोम तारकप मतमदा मणिपुर की प्रिंसिपल सेक्रेटरी हेल्थ एंड फैमिली वेलफेयर बुलुनमांग बुलनामना लुचिंगबा कांगबु अमना पुन्ना लाखिबनी खोंगशत अदुदा स्काई हॉस्पिटल की तोंगान तोंगानबा अना लायेंग चथबगी मओंग मतौ अमदी खुच्चु कलाई कयासिंग यंगशिनखी खोंगशत अदुगी तुंगदा म्यांमार की मैगवे डिवीजन की चीफ मिनिस्टर डॉक्टर ओंग मोय नियोना पौमी सिंह हाई स्काई हॉस्पिटल दा चथरमलिबा अना लायेंगी मओंग मतौ असी येंगबदा अशुकी मतिक अपेनबा ओइरे अहोंबा ममलदा वर्ल्ड क्लास की फैसिलिटी सु फंगहलिबा हॉस्पिटल असिदा म्यांमार दगी अनाबशिंग लायेंगबा लाखनबा होटनरगनी हाइखी Prosperous Burmese patients prefer to take treatment in Bangkok and Singapore. And compared to do the treatment here, the cost is very efficient, very reasonable price, and we are to arrange in between two nations to rely for Manipur for cardiac surgery treatments here. According to my experience, the operation theatre is well equipped with modern facility, very reliable. The doctor himself very reliable. I have to tell patients in my country how the Sky Hospital and Manipur Medical Science are very effective. Nakalamaromda India amadi Myanmar gi Northwest region ga sanaduna lalol itikilamda chaukhat hanabagi pandamda pangthokadauriba India Myanmar conference da saruk yaba lakhiba Myanmar gi Magway division gi chief minister HE Dr. Ong Moy Neo na luchingba kangbu amana Rims ki official singa institute asigi Jubilee Hall da phaminaduna hauzik lairiba ana layengi phibam yengsinkhre khongchat adu ngasi numi chungba pung 12 makhairom tarakpa matamda Manipur gi principal secretary health and family welfare Bulunmang Vulnamna luchingba kangbu amaga punna lakhibani khongchat adu da Rims ki tongan ba ana layengi maramda wari sanaki tungda khongchat adu gi makha tarakpa oina Sky Hospital and Sija Hospital dasu chatuna yengsinki hairi Mission Organic Value Chain Development for Northeastern Region ki Makhada Manipur Organic Mission Agency Momana State asidagi Organic ki pothok hena puthoknaba changsiliba khongthang ki manung channa ani suba tangka ki oina Chingi district singda thanaba mahai marong sing yenthokre ngasi sanjen thongda leiba Horticulture and Soil Conservation Department ki office mamangdagi Organic ki mahai marong sing adu Chingi district marida pukhi thoram aduga mari lenana Manipur Organic Mission Agency Momagi Project Director Dev Dattana
ngasi asi ani shuba tangkaki oina organic ki mahai marong sing asi chingi district mari haibadi Chandel Tengnopal Kamjong amasung Ukrul gi longmi singna thana bagidama yenthakibani masi makhatana lemhoriba district singjasu yenthakikani haiki Mamagi miteng makada Sawombungda leiba Luwang Agro Industries ki proprietor Thiam Raj Mohan Amadi Chingarel Organic Producer Company Limited ki chairman ka managing director Yumnam Bimol Chandra ani gi marakta organic ki chahau lainanabagi memorandum of agreement ama horticulture department ki director K Kipken gi office chamber da khujek pinakre chahi amagi oiba MOA aduda Luwang Agro Industry na Chingarel Organic Producer Company dagi chahi amada chahau metric ton kunga taret leiba haina yanaki Communist Party of India CPI Bishnupur District Office ta ngasi uchara kaya thakre hairi nakalamoromda thangmaibal Local Council CPI gi conference pangthokre haina chirol amada khanghalakli Road safety ki matang da numit mangani chathagadaba training program ama ngasidagi Imphal Hotel ki conference hall da hodokre training program asi Public Works Department PWD na Ministry of Road Transport and Highway gi miteng makhada Asian Institute of Transport Development Noida ga khutsamna duna pangthokibani ngasigi thauram aduga mari lenana PWD gi Chief Engineer KI Stem banahai Manipur da nongmakang dana road accident namaram oiraga miyoi kya siri hairiba road accident asigi manungda chada taradi lambi asibu semba saba tauriba miyoi asigi asoibana maram oiraga thokpani hairiba lambi sembada lairiba asoibasing asi laihandanabagi pandamda PWD na Asian Institute of Transport Development ka khutsamna duna PWD gi makhada lairiba engineer sing yauraga training asi pangthokpani haiki semjariba sajariba lamben singa se masina maram oidana aikoi gi accident se kayam thokpagi haibagi suma adu masi aikoi sumnaina bakanda around 10% of the accident thoibasing sigi masidi aikoi gi faulty design or poor design na thokpani hadana aikoi yanai aduna masigi aikoi gi engineer sing sisu safety gi lamben semba budi sum hana tamakpa adubu safe oiba lamben na oihenna bagi damakta tamba sidi yam hena curriculum da kaida yawbana tabanina aikoi na masigi numit mangani gi training ase khoi gi Asian Institute of Transport Development khoi Noida da India gi oiba masi ma khaktani leiba khoi road safety gi aspect deal tawna bagi dam ta linkhatpa institution sigi matengna khoi numit mangani gi training se khoi sinjabani Manipur Domestic Workers Movement Organization na International Domestic Workers Day ga mari leinana waheng bam laikai da poster campaign chathakre poster campaign aduda Imphal City gi traffic police ki DSP Binoy Kumar shu sarukya ki Below poverty line BPL gi makhada laiba imungi nupi singdagi namthak tawduna Punjab National Bank Irilbung branch ki business correspondent oiba mioi amana hura lonada KCC loan gi senfam kaithokre hairi wathok asida chenariba business correspondent adudi Irilbung police station na konba langdumdagi longjam Dinesh Kawi hiramasigi matangda ngasi nungthil Manipur Press Club ta paumi singa unabada Joint Livelihood Group Victim Family Joint Action Committee Kairau Langdum gi secretary Arambam Rameshwari na haikibada Kairau Langdum Khanarok amadi Wangkhemda lairiba BPL gi makhada lairiba nupi singda lupa lishing kun gi loan pigani haiduna Dinesh hairiba mioi asina Kairau Bitradagi Punjab National Bank Irilbung branch ki business correspondent oiba Mutum Iravanta kauba mioi amaga manaraga nupi manga na saba Joint Livelihood Group semhanki namduna Madugi mathakta Punjab National Bank Irilbung branch ta zero balance ta personal account hanghanki account hangkraba nupi singda Dinesh amadi Irabanta hairiba business correspondent ani asina bank asimaktada mamang chahigi April gi tang 12 dagi hauduna tongan na lupa lishing kun gi loan piraki aduga tha adugi lupa chatruk masagi yumda lagtuna loan singadabani haina khanghanki
Madugi matung inna tha manga taruk rom singba hauramlaba tungda makhoi anina namthak tawre khangbadagi toki. Mahakna makha taraduna hiramasigi matangda thigatlubada loan gi senfam asi lishing yankhai oiramki. Masigi manungda bank na lupa lising taraga mangaga chamnga lahoraga lonida lupa lising kuntra mariga chama pigadabani haiba khangki. Adubu loni amamamda lupa lising kuntra mariga chama pikre aduga lupa lising nifunithoiga chani humbudraga mangana outstanding due balance oina loni khudingmakta thalamkhibani. Asigumba thaudok asida chenariba miyoising mari lenaba authority na matik chaba chairak pibiyu karigumba chairak pidrabadi makhoigi mathakta khongjang changsilagani haiki. लोन से सिंगबा मतमदा अखोइना हाइदि पासबुक असेंगबा मसागी पीदबनिना रेस्टार अमदा लोन सुम सिंगबसिदा अखोइना थाजरक्तदना लोन से अखोइ मतम खरा लेपसाग्रे अदुबु लोन से पासबुक साबियो हाइबा मतमदा मांगना ताबिद्रे बैंक मसेन स्टाफ मसेन मानादना बैंक स्टेटमेंट जे सिंगथोकपि यादबदि अखोइ लोकल एमएलए दा अखोइ हाइजरे सुमाइना अखोइ स्टेटमेंट सिंगथोकपि याद्रे अखोइ खुदोंचाबा मयाम मांगदोरे हाइबदगी स्टेटमेंट सिंगथोकपि हाइ याद्रे हाइबदगी महांगना होनाबिदुना स्टेटमेंट जिबक्ति सिंगथोकपिरे हेड ऑफिसदगी सिंग अदु सिंगथोकपिराबा मतुंगदा लुपा लिसिंग को लौरबा अखोइ लुपा लिसिंग निफुगा हुमदोइ तोनबा लिफु मंगा तोनबा सुमाइना लोइ लेरमे लोनी अममदा अखोइबु नमथाक तौबिरमिबा लोंजम दिनेश अमदि इरा हाइबा मखोइ अनिजे असुमारान थिदोकपिदुना अखोइबु अवाबा तारिसिदगी कनबियु हाइजनि Patang saisida break ama laujagi break ki matungda National Family Health ki meeting makada tha ama chupna chathagadaba Primary Sample Unit PSU Survey gi training program ama Manipur da leiba DSSS ki holda haudokibagi pau amadi Manipur amasung malam gi tongan ba ipau sing puduna lakchagi Impact News per meeting ta dun leibiu Mayam bu mukana taram nokchure bulletin asigi makata ba pau miyam da pizari National Family Health ki meeting makada tha ama chupna chathagadaba Primary Sample Unit PSU Survey gi training program ama Manipur da leiba DSSS ki holda ngasi haudokre Research and Development Initiative RDI na sintuna mangarak shuba phase ki saruk ama oina chathagadoriba training program aduda saruk yakiba RDI gi state coordinator Dr. Y Sarat Chandra Nahai chahi ahum gi matungda lakpa ashigumlaba survey asi leibak asidadi yamna maru oiba survey amani survey asi malaria HIV AIDS yauna makhal kaya gi laina singi sample test tawtuna Pune da leiba NARI amadi National Institute of Malaria Research NIMR da sample sing adu tharaga test tawgani hairi यामना मुन्ना खंगगा मोइन हंगदोरिबा वाहंसिंगसि करिनो कमाइना हंगदबनो अदुगा असेंगबा पाखुमसिंगजि लौबा याननबगी करम मोंगदा हंगदगे हाइबना सिंगबा मयामसि मखोइदा कोइना ट्रेनिंग पिएबा अदुगी नने अखोइना सिदा थामा सुपना ट्रेनिंग पिरगा फील्ड चलो हाइना अदुगा मोइजे फील्ड थादा दोइनेबा अदुना यामना मरु ओरिसे अखोइदि फील्ड चलगदि मखोइना थोकपा डाटादो दुम लौरकनेबा अदु मरु ओरिदि डाटासि कमाइना खोमजनगदगे हाइबदुनेबा अदुगी दमक्तनेबा कोइना ट्रेनिंग सि पैसा संगना मतम संगना अखोइना आंगांसिंग सिसिदैसिदा ट्रेनिंग पिरिसि डाटा सि मरुइना याम फजना खोमजलंगनाबा अदो रिलायबल डाटा ओइनाबा अदुगी दमक्तनेबा प्रधानमंत्री सुरक्षित मातृवत अभियान PMSMA प्रोग्राम की मखादा ब्लॉक प्रोग्राम मैनेजमेंट यूनिट BPMU चकपी कारोंगना District Program Management Unit DPMU Chandel ga khutsamnaduna sinba nongmagi oiba miron bising lemna ana layeng bagi camp amangasi Chandel District ki CIC Chakpikarong da pangthokre Public Health and State Nodal Officer Maternal Health ki Deputy Director Dr. Mina Sheram amadi CMO Chandel Dr. Sarthai Sarbrun anigi liching makhada State Health Services ki Specialist Dr. Ahum yauna chathakiba camp aduda mafam adugi miron bi nupi kayana ana layeng ki Yaithibi Lokonda Lengakna Food Park Yauna Atay Project Sing Shaba Yaroi Haina Lokola Sigi Akoibada Kundariba Kul Singi Miyamna Akanba Kongjang Changsilingai Jairak Asida Thobal Dishigi Instruction Matung Inna Akanba Security Gi Ngakshin Galoinana Ngasi Settlement Ki Miyoi Singna Lam Onbagi Thabak Chathaba Hokre Settlement Ki Miyoi Singna Fongdorak Bagi Matung Inna Lam Onbagi Thabak Ashi Numit Nini Humnidi Changlaba Yai Hairi
ngasi ahanbagi oina Koijam village samadi shoragi marakta leiba laufam singda lam onbagi thabak chathakibani Koijam village ki chairman KIS Jacob Maringna Lenga ki thong asibu yaningdaba fongdokladuna hai National Sports University sanabagidama khunja singna mantiknaba tawdana kathokraba lam asi lengakna mashing yamlaba force thazinduna lam onbagi thabak chatharakpa asi pende lam Sing asi Sports University sanabani haiduna kathokibani hauzik National Sports University sadrabanina hana leiramba patadar singda lam adu onsin biro lengaktagi laukiba kheti purolgi sel sing handokcharage hairakli loinana Koizam Khuldagi Sora Amadi National Highway 102 taba lambi asi sokpa yaroi hainasu Jacob Maringna makhataraki 42 yaitibi khunau asi Sport University की दमकता लौबू मसा मसाना कथोखरबनी अदुगी मथंगदा आइन हाइजनिंगबदी आरिबा कोइजम विलेज असि स्पोर्ट यूनिवर्सिटी की दमकता कथोखर लेते खुन असि हाइरिबा कोइजम खुन असि की लमसी रेवेन्यू नतबिदा ओनबीगनु हाइना कोइजम मयामगी ओन बिहात चेयरमैन एहागना सुमाइना हाइजरे Managing livelihood and social protection in Northeast India haiba hiramda numit mangani chathagadaba training workshop amangasidagi DM College of Science ki Dhanamanjuri Community College da hawdokre workshop adu Dhanamanjuri Community College VV Giri National Level Institute Noida amasung Indira Gandhi National Tribal University Regional Campus Manipur na khutsamnaduna pangthokibani workshop aduda University and Higher Education Government of Manipur gi Director W Manglemba Chenglai na fongdokibada awang ba thaki mahai tamba haibasi thabak phangnabagi khak natte mahai tamlingai matamda skill laina ba hotna ba shu mathau tai haiba wafam sing fongdoki akoi school college tamida education asiga ITI is the vocational course in Kaising, so Kosiga. Masida certain Tokai na Kanam Hector, Altuga school college, Tamasina white collar job, the Tabaka working kind of Kanda, Duga, technical course long as a Sina, Aduna, OED kind of Kandos. Now, the thing is, NSDF said, I see is implement our integration name city. Multiple entry exit करगा सी आप प्रधान इंटीग्रेट तो एजुकेशन का स्किल जैसे सी अको इंडिया तो हम करना पढ़ने अतो कंट्री से हम करना पे तो अमरेंस Arambam Samarendra Lamdamasigi Mashak Nairaba Maithong Yamba Singthaba Yaba Manipurgi Mapari Amani Haina Dean of Students Welfare Manipur University Professor T.H. Ratan Kumar na Fongdorakli Wafamasi Taramapan Lakshuba Arambam Samarendra Martyrdom University ga Mari Ledana Manipur University Students Union Mushuna Sinduna University Asigi Mims Hall the Pangthokiba Anishuba Irei Park Iramdam Ningshi Saidam Open Debate Competition 2019 Haudopugi Thoramda Fongdokibani Thoramadуда Chief Keski Warol Piraduna Ratan Kumar na Makhata na Hai Arambam Samarendra na Manipuri Shahitya da Lauramba Thaudang Amadi Kudol Singthani Ngaini Mahak Awonba Anauba Ahongba Manipur Amagidamak Kupna Khana Nainakiba Adugumba Wakalon Singh Adubu Manipuri Kunaida Sandoklamba Saknaiba Mishak Amani Mahakna Pamjaramba Thabak Amadi Wakalon Singh Adu Ngashigi Mirolna Thabak da Onthok na Bahot na Sihaiki Suba Satabdi ki ani suba tangkhai haitare second world war ki matungda Manipur ki society sigi awana maduge heroine na ikoina ningjaramba ikoina Bharat ki ningkha tamlaba Bharat ta yauraga ikoi nuai yai ko phangani chokar ko phangani gaina khalamba madugi dream mayam adu loina mong mapung pharak taba madagi Manipur ka kang naibagi irang mayam ama lakpa aduguba matamda Manipuri society sibu yamna sengna munna nainakiba Papung Paba, Shiroloma, Hagatnaba, Honoramba, Adumba, Athogaman, Manipuri, Saiteki, Manatamamba, Kudolasi, Yam, Sintani. Mafaudam Road Lakliba Jun Gitang Tarahumtoi Faubugi Manungda Lengakna Sembi Drabadi, Mafamasigi Miamna Lambi Semjin Jaragani Haina, Mafaudam Road Chingtam Action Committee Gi Cherolamana Haigi. State Asigi Nupi Singbu Empower Taubaga Mari Lenana,
खुगा बटालियन प्रोजेक्ट आकांक्षा लॉन्च तौखरे हाइरिबा प्रोजेक्ट आकांक्षा असिना मरु ओइना चुराचांदपुर डिस्ट्रिक्ट की रिमोट एरिया दा लैबा नुपी सिंगदा हेना अखनबा मिचिंग थमली मसिगा मरी लेना खुगा करियर काउंसलिंग सेलना मोबाइल इंटरेक्टिव टर्मिनल फॉर रूरल एरियाज मित्र वेहिकल सिजनदुना हौकिबा अप्रैल थादगी अवेयरनेस एंड रजिस्ट्रेशन कैंप रीच आउट प्रोग्राम अमदी एम्पावरमेंट कैंपेन कया अमा चथादुना लाखलिबनी लोइनना सोल्जर जनरल ड्यूटी विमेन्स मिलिटरी पुलिस रिक्रूटमेंट रैली चाहिए सेप्टेम्बर थादा शिलोंगदा पांथोकलगनी हाइरी प्रोजेक्ट आकांक्षा असिना नुपी ओइबिसिंगबु बटालियन चंगबदा अचौब खुदोंग चाबा अमसु ओइहलगनी हाइरी मिनिस्टर फम मुनबगी नत्रगा अचौब फम तानबगी पॉलिटिकल क्राइसिस दा कैदौनुंगदा सरुक यारोय हाइना CAF 10PD मिनिस्टर कराम श्यामना फोंदोखरे वाफम असि बोसेमना लौबा चाही असिगी क्लास 10 एग्जाम दा मार्क वांगना फंगलखिबा सापम साजौ बोर्डिंग होम एंड ट्यूशन सेंटर की महैरी सिंह ओपगी थौरम दा फोंदोखिबनी लिलोंग सजिंग ममांग लेकाइदा पांगथोखिबा थौरम अदुदा मिनिस्टरना पॉलिटिकल पार्टी अमतगी लुचिंगबा सिंगी कैंपता सरुक यारोय इशागी अचुंबा फिरेप इशाना लौजगनी हाइना फोंदोखि महाकना मखा तारादुना लुचिंगबा हाइबा असिदी तौथोरकपा थबक अमदी मफम मतमगी मतुंग इन्ना ओइगदबनी लुचिंगबा ओइनबगीदमक तानागदबा नते महाकी ओइनदी निंगथौ सेमबदा यावगदबा लेते निंगथौ कनबदा यावबा हाइबा अचेतपा फिरेपता लेपली हाइकी लोइनना लेंगाक असिदा महाकी पार्टीदगी मथंता मिहुत ओइरबसु महाक असि लमदम असिदा थोकलिबा वाथोकसिंग मरम चारिब्रा चादब्रा हाइबगी मतांगदा सेंटर लेंगाकता ममुत ताना खंगहनबा ngamba मिशकनि हाइबसी चटमिनरिबा मपांगसिंगना काउबिगनु हाइना फोंदोखि मुनबगी नत्रगना अचौब लीडर ओइनिंगबगी पॉलिटिकल क्राइसिस दा लंगदवाल केंद्र के मिनिस्टर ना काइदोंगे दसु यावरोय हाइबस पॉलिटिकल पार्टी में लीडर की कैंप आई नेवर यावरोय आई याक्सुम जजमेंट की ओइबा फिरेप आइना लौजगनी लाइपा की याइफनब तरुप खुदिंगमता आई सपोर्ट तौगनी अदुगा लुचिंगबा हाइबसदी आइना ओइगे तानागदब नते मफम मतंगी मतुंगिना लुचिंगबा ओइगदबनी लुचिंगबा हाइबसदी लुचिंगबदुना तौथोरुप थबकी मतुंगिना लुचिंगबा ओइजगदबनी अदुगा अमना अरोइबदा आइदि निंगथौ सेमबदा यावगदब मिसक नते निंगथौ कनबदा यावगदब मिसामा खंगनि यूनाइटेड जनरेशन कमिटी UGC लेसांगथेम खोंग मनुंग मखाना कोनबा मफम सिंगदा हंदा कोशम अमदी बोशेमना लौबा एग्जाम सिंगदा माय पागलगलबा महैरोय सिंग ओखरे ओकपगी थौरमदु यूनाइटेड जनरेशन कमिटी न सिंदुना लेसांगथेम खोंग मनुंग मखा कम्युनिटी हॉल दा पांगथोखिबनी फर्स्ट डिवीजन दा माय पागलबा महैरोय सिंगदा साइटेशन का लोइनना अचंबा खुदोल सिंग तमदुना पुकनिंग थवतकी हंदक पांगथोखिबा 33 सुबा लोकसभा की आउटर मणिपुर पार्लियामेंटरी कंस्टिट्युएंसी दा मिखल माय पागलखरबा NPF की मिरेप डॉक्टर लोरहो S फोजीबु तरामन ओपगी थौरम अमंगसी माउ काउंसिल न सिंधुना तादुबी टाउन हॉल दा पांगथोखरे हाइना चिरोल अमदा खंगहलकली हंदक पांगथोखिबा कोसेम न लौबा क्लास 12 एग्जामिनेशन दा साइंस स्ट्रीम की ओइना सेकेंड पोजीशन अमदी 16 पोजीशन तारखरबी सेकमाई कंस्टिट्युएंसी दगी सुजाता बासनेट अमदी लाइमयुम इशानी अनिबु सेकमाईगी MLA हैखाम दिंगोना तरामना ओखरे ngasi संजेन थोंगदा लैबा MLA क्वार्टर दा पांगथोखिबा अचंबा थौरम अमदा सेकमाईगी MLA हैखाम दिंगोना खुदोल पोट पीदुना इकाई खमनबा उतखी हानगी मोइरांग असेंबली कंस्टिट्युएंसी की MLA माइरेंबम मनिंद्र की मिंगदा मनिंद्र मेमोरियल ट्रस्ट मोइरांग सिंधुना हंदक पांगथोखिबा क्लास 10 अमसुंग 12 की एग्जामिनेशन दा पोजीशन सलखिबा अमदी फर्स्ट डिवीजन मार्क यौरखिबा महैरोय सिंह ओकपगी थौरम अमा INA हॉल मोइरांग दा पांगथोखरे थौरम अदुदा माय पाकलबा महैरोय पुन्ना यांखैगा मरीदा कैश अवार्ड अमदी सर्टिफिकेट पीदुना पुकनिंग थवतखी हजिक सानबगी पाउदा
Mari Suba Kumukcham Ibungo Yaimasing Memorial Men's Veteran Hockey Tournament Veteran Hockey Maira Basikong Mai Pakre Ngasi Kumalampak Astroturf ta Sanakiba Veteran Hockey Tournament Asigi Nipan Suba Ligta Veteran Hockey Maira Basikong na Veteran Thobal Hockey Association Bu Panjil Mari Sinoda Maithiba Pibangam ki Match Asigi Player of the Match na Veteran Thobal Hockey Association ki Sanaroi W Romas na Taki Kumukcham Ongbi Leonie Devi Memorial Trust ki Senthang Makada Manipur Veteran Hockey Association Sinduna Chatharakliba Veteran Hockey Tournament asida team mangana league round singda athoi ahen tanari Chatharakliba tournament asigi hayeng mapan suba league da Veteran Hockey Union Lairik Yengvam Laikai amadi Veteran Yai School Athletic Club Yai School anina lamba taunaragani Amaromda Anishuba Panjobam Sushil Kumar Singh Memorial Women's Hockey Championship ta NCMM Sabal Laikai NCMM Sabal Laikai Mai Pakre Ngasi ayu Kumalampa ki Astroturf ta Sanakiba Women's Veteran Hockey Championship asigi Anishuba Likta NCMM Sabal Laikai na PET Kumalampa pu Panjil Mapan Sinoda Yamna Laktana Maithiba Piki Match asigi Player of the Match na NCMM Sabal Laikai ki Sanaroi KSI Shushmana Taki Manipur Veteran Hockey Association ki Micheng Makada Nupigi team ahumna saruk yaduna Chatharakliba Veteran Women's Hockey Championship asigi ahum Super League match da PET Kumalampa Kamadi LYTNM Mantripukhi Ani Thasigi Tang Taragani Thoida Lamba Taunaragani Anisuba Manipur Senior Tennis Tournament ki chahi nifu manga mathaki singles final ki winner Tule Shore oikre Chathariba Tennis Tournament asigi ngasi sanakiba final aduda Tule Shore na Daichinglungbu point taret manga amadi taruk sinoda maithiba piram laga chahi nifu manga mathaki winner oibangam ki Chatharakliba Senior Tennis Tournament asigi chahi kuntra manga mathaki ahanba semi final da Tule Shore na Bangkimbu point taruk mari amasung taruk ahumda maithiba pibangam ki bagaloinana ani suba semi final dana Bonana Surajpu point taruk mari amadi taruk anida maithiba piram laga tennis tournament asigi final changwangam ki Manipur Tennis Association ki Micheng Makada Imphal District Tennis Association amadi Association for Senior Tennis Player Manipur anina khutsanaduna chathariba tennis tournament asida chahi kuntra manga nifu manga amasung chahi yangkhai manga mathaki men's singles amadi chahi kuntra manga mathaki doubles kaloinana men's combined 90 plus amasung men's combined 110 gi masana sing asida sanaroi chamaga supna tare na saruk yari Lamphel Patalaiba Imphal District Tennis Association ki court ta chathariba tennis tournament asigi lotion bagi thauram hayeng nungthil pung anida pangthok lagani Chennai da handak pangthokiba All India Junior Ranking Badminton Tournament ta gold medal laurakraba Manipur gi badminton sanaroi M Maira Baluwang amadi K Dinku Punshiyai na taramna okre okpagi thoramadu Punshiyai Badminton Club na sinduna Uripok Khuman Them Laikai da laiba Imphal Western Club ta pangthokibani Arrebada bulletin asig headlines amana mayam da thamjari Robert Naurem gi apokpi laikhidrabigi mapuroiba dizamani na mihat adu mahak na chathaba natte haina court ta thamkhre court na numit 15 ni judicial custody da leina ba ya thangpi khre Lamdeng khunau dagi oinam Olen Tomba mishigi achumba langla langjin ngasi fauba mari ledaba singna Puthoktabagi mayokta JAC na ngasidagi Uripok Kangchup lambi matam kaktana thingjinkre Myanmar gi Magbe Division gi Chief Minister na Rims Road talaiba Sky Hospital and Research Center da chatuna heart ki lamda chathariba ana laying hi maong matau sing yengkre
अमसुंग याइथिबी लौकोंदा नेशनल स्पोर्ट्स यूनिवर्सिटी की महुत्ता फुट पार्क याउना अतै प्रोजेक्ट साब यारोय हाइना अकन मखोंजंग चंगसिलिंगै चैरक्ता ngasi lam onbagi thabak chathaba hokre